declined, he refused. Hakmalli Ningthamgi olangba kari natik laiduna nongsugi ahing asida maisa langna lepriba sonjarubani thamoida oihowi haunaba khangdaba thamoina maisa langlaga ningthamda karigi wakatlui onthokpani khalai ikai khreda ahingse tumthaba yagadra khalui ngasisu mahausa oiduna toi kuire mairabana ahing tumba yakhidaba nongmata mafam amada tumdi nungti numit khudingi magi bed chamber sinduna tummi kana amagi nakong yaukhidrabasu mairaba ahingi matamsi pothafam khangdaba makhe kizaba phawi hogotladuna fammi table mathakta taaduna leiriba siga adu lighter lokhattuna jamkhatli mai sakpa majai ama chimbalda thamkhre famungda yamna naknana paliba apakpa thoknaw adudagi inglaba nungshitna tapna tapna sichillai ngasai chudhakiba nongzudi marik khakta ngaire yumthaktagi tap tap tariba nonglik macha macha ado lepkhrabadi nong churami haiba ngamlaroi nongalamdai thazana chingdol marumda yoramdai ge launa ngalamba pungza adu oire pungdi fana huzulamlani khalli maramdi mage chamber adugi nagyetta leiriba lanmi singi leifamdagi ayuk anganbagi training tawbugi khonjel tarakle adubu mairaba tumthabadi yararoi thamoido yamna lumle tumthana bohonabada tongzaba leiraroi khanna fuklep khali chimbagi tangkhai challaba siga lauthokduna astreduda namlaga muthatlami Raza tai si haude atopa grahada lei si haude hotana chelui na thokpa ngamdi nung anigi karakta thammaga takhairapo toiraroidaba apumba dawsiga onthokna wana leilida ko sana haibi ibema mathanda pangang na ngangi nungi faklang na question ba kazaw adoda inglaba floor adugi mayaida tasinduna phammi kana oiradi kap lauduna leirani adobu sana ibema magi soitrangang laga nungai thokpa ngamna bohni chumi mana chengi honaramba aduna mabu ikokokpa ihang hangba thokna ulanduna chen mangamba ka aduda thambidre nungne ikoi sinba piklaba thokna macha amakhakta phatpa ka amada siphai singna namsinbire general sahib ki athangna ka aduda leiribado marol thoktaba bonsai panbi achauba aduga maga khaktani nongalamda ayingba khangnaba haiduna manakta phizet amata thambidre setliba khumit yoba ngauruna biscuit aduna khonggi saruk pumba khomjin tasili ngaurunaba machugi litliba juliet tops ado khoning khakta yobani mana asum chingduna sanabada langla khara handokle tawbagi di sanaibe ma samyamna sangi lum hek lauradana kupna yamlaga khwang yongna ipong pong na tai maram asina nangangi saruk adumadi inglesu kaya ingphat taboy khalli no ngalamdagi manilda tumning mapogtuna uirum tawramba thongakpa anido khangsing singimit mangda chapleplambaduda masado chumna leiduna khanggogowi itap tapna general mairaba yare haibago makok nomi thong aduda ngak yenglamlaga nupa amada onsilli chakti chakhibra chade general chaw haiba yade khumlakti karisu hairakti ngahak leirago aina khumlai chingnaba yaba action amata udabra matang aduda anido yengnei kari leirabano khanna mairaba munna yengi nupa amaduna oina khumakle chingnabani haigadra khangjade adubu ma thoraga lemna tharoi madi grahasigi minati laibaksigi chana pathap infam thokte aikhoi loina su tawgani haiduna lauraga thongsi yam kanna thilai mairaba wakhal ngak khalli
ꯑꯗꯣꯉꯩꯒꯤ ꯍꯦꯂꯦꯟ ꯁꯅꯥꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯊꯝꯂꯕꯁꯨ ꯑꯗꯨꯒꯨꯝꯕ ꯁꯞꯇ꯭ꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯩꯔꯥꯕ ꯊꯥꯖꯗꯦ꯫ ꯋꯥꯈꯜ ꯉꯥꯛ ꯈꯜꯂꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯀꯥ ꯑꯗꯨꯒꯤ ꯕꯔꯟꯗꯥꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄꯅ ꯇꯥꯏ꯫ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯟꯇ ꯉꯥꯡꯂꯤꯕꯁꯤꯡꯗꯣ꯫ ꯈꯣꯡꯊꯥꯡ ꯂꯦꯞꯂꯣꯏꯒꯦ ꯈꯟꯅ ꯈꯟꯅ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯄꯤ, ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ꯫ ꯃꯁꯛꯇꯨ ꯎꯗ꯭ꯔꯣ? ꯈꯨꯠꯊꯤ ꯑꯃꯗ ꯊꯤꯔꯤꯗꯣ ꯑꯗꯨꯅꯗꯤ ꯃꯕꯨꯛ ꯁꯨꯛꯐ ꯐꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯥꯖꯣꯟ ꯃꯤꯍꯥꯠꯄꯗꯣ ꯃꯥꯒꯤ ꯑꯄꯠꯄ ꯀꯣꯅꯨꯡꯁꯤꯗ ꯀꯅꯥꯅꯕꯨ ꯂꯩꯅꯤꯡꯅꯦꯅ ꯃꯤꯅ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯊꯣꯛꯆꯔꯕꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯐꯥꯕꯤꯔꯤꯅꯣ ꯍꯥꯏꯃꯤꯗ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯉꯝꯂꯤꯕꯨ ꯑꯩ ꯆꯦꯟꯈꯤꯕꯗ ꯎꯍꯧꯗꯦꯅ ꯃꯥꯏ ꯁꯤꯐꯥꯏ ꯑꯅꯤ ꯊꯣꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ꯫ ꯑꯁꯤꯅ ꯗꯤꯛꯇꯦꯇꯔ ꯑꯣꯏꯗꯅ ꯀꯅꯥ ꯂꯥꯛꯑ ꯑꯣꯏꯕꯤꯗꯧꯔꯤ? ꯍꯥ ꯕꯣꯟꯁꯥꯏ ꯄꯥꯟꯕꯤ, ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯕ? ꯅꯨꯄꯥꯗꯨ ꯄꯤꯁꯨꯝ ꯑꯃꯨꯛ ꯁꯨꯛꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨꯗꯤ ꯕꯣꯟꯁꯥꯏ ꯄꯥꯟꯕꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥ ꯅꯣꯛꯐꯝ ꯈꯪꯗꯦ, ꯁꯥꯎꯐꯝ ꯑꯃꯁꯨ ꯈꯪꯗꯦ꯫ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥ ꯁꯅꯥꯏꯕꯦꯝ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯇꯠꯇꯅ ꯅꯥꯔꯣꯜꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯑꯗꯣ ꯃꯥꯕꯨꯅꯤ ꯈꯪꯕꯅ ꯊꯣꯛꯅꯥꯎ ꯑꯗꯨꯗꯒꯤ ꯆꯩꯍꯧꯒꯦ ꯈꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯍꯩꯃꯥ ꯑꯉꯥꯎꯕꯤ, ꯀꯔꯤ ꯃꯟꯇ꯭ꯔꯅꯣ ꯕꯣꯟꯁꯥꯏ ꯄꯥꯝꯕꯤꯗꯨꯗ ꯁꯣꯟꯖꯤꯜꯂꯤꯗꯣ? ꯅꯨꯄꯤꯗꯣ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯊꯣꯛꯅꯥꯎ ꯋꯥꯡꯃꯗ ꯕꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯈꯣꯏꯗꯧ ꯑꯗꯨꯝ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯅꯥꯎ ꯃꯈꯣꯡꯗ ꯂꯥꯛꯂꯒ ꯋꯥꯡꯃꯗ ꯆꯞ ꯂꯦꯞꯄꯤ꯫ ꯀꯔꯤꯅꯣ ꯃꯍꯥꯆꯟꯗꯥꯟ? ꯑꯄꯨꯡꯕ ꯗꯥꯎꯁꯤꯅ ꯊꯣꯝꯃꯒ ꯇꯥꯟꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯧꯔꯣ꯫ ꯅꯪ ꯅꯁꯛꯇꯨ ꯎꯕꯗ ꯑꯩ ꯌꯥꯝ ꯁꯤꯅꯤꯡꯉꯤ꯫ ꯕꯣꯏ ꯈꯪꯅꯣꯛ ꯅꯣꯛꯏ, ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯇꯛꯅ꯫ ꯁꯅꯥꯏꯕꯦꯝꯃꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯅꯥꯒꯤ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯨꯡꯗ ꯂꯣꯠꯇꯨꯅ ꯄꯨꯔꯛꯄ ꯀꯦꯔꯤ ꯕꯦꯒ ꯑꯗꯣ ꯊꯣꯛꯅꯥꯎꯒꯤ ꯄꯂꯣꯟ ꯃꯔꯛꯇꯒꯤ ꯂꯤꯠꯁꯤꯟꯍꯟꯗꯨꯅ ꯄꯤ꯫ ꯁꯦ ꯕ꯭ꯂꯥꯡꯀꯦꯠꯅꯦ, ꯈꯔꯕꯨꯗꯤ ꯄꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯇꯥꯗꯦꯜꯒꯤꯗꯤ ꯗꯤꯅꯔ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯥꯍꯧꯗ꯭ꯔꯗꯤ ꯀꯣꯟꯅ ꯆꯥꯕ ꯌꯥꯗꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯕꯁꯤꯡꯁꯨ ꯇꯨꯝꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯆꯪꯂꯒ ꯂꯩꯔꯝꯕ ꯈꯔ ꯊꯣꯡꯕꯅꯤ꯫ ꯑꯗꯨ ꯆꯥꯔꯣ, ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯉꯥꯏꯕꯤꯒꯦ꯫ ꯁꯛ ꯃꯥꯟꯅꯕ ꯑꯗꯨꯗ ꯁꯥꯎꯖꯔꯁꯨ ꯄꯤꯔꯛꯏꯕꯗꯨꯗꯤ ꯂꯧꯁꯤꯜꯂꯤ꯫ ꯀꯦꯔꯤ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯊꯝꯂꯒ ꯍꯥꯏ, ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯗꯤ? ꯁꯤꯗ ꯂꯦꯞꯂꯤꯁꯤꯗꯤ ꯅꯊꯟꯇꯅꯤ꯫ ꯅꯪꯒꯤ ꯑꯟꯄ꯭ꯂꯤꯖꯟ ꯑꯣꯏꯕ ꯅꯁꯛꯁꯦ ꯃꯥꯟꯅꯕ ꯅꯌꯥꯝꯕ ꯅꯅꯥꯎꯒꯁꯨ ꯂꯩꯕ꯭ꯔꯣ? ꯕꯣꯏ ꯅꯣꯛꯂꯛꯇꯦ, ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯗꯤ ꯑꯩꯒ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯌꯥꯏꯒꯅꯤ, ꯁꯥꯍꯦꯕꯀꯤ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯗꯦ꯫ ꯁꯅꯥꯏꯕꯦꯝꯃꯗꯤ ꯂꯥꯏꯊꯣꯛꯅ ꯈꯨꯝꯃꯤ꯫ ꯐꯩꯅꯦ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤꯁꯦ꯫ ꯅꯌꯥꯝꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦ, ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯖꯪꯒꯜꯗꯔ ꯀꯩꯅꯣ ꯊꯝꯈ꯭ꯔꯣ, ꯑꯁꯤ ꯃꯤꯔꯛꯇ ꯊꯝꯃꯅꯨ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯇꯤꯡ ꯂꯥꯎꯏ꯫ ꯁꯅꯥꯏꯕꯦꯝꯃꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯅ ꯉꯥꯡꯕ ꯃꯑꯣꯡꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯗꯦ꯫ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯕꯨ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯒꯨꯝ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯕꯗꯣ ꯃꯩꯔꯥꯕꯒꯤ ꯂꯝꯆꯠ ꯅꯠꯇꯦ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨ ꯄꯨꯛꯇ ꯀꯩꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯕꯅ ꯊꯣꯛꯅꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯕꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯗꯣ ꯐꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯝꯂꯒ ꯋꯥ ꯑꯃ ꯍꯪꯒꯦ ꯈꯟꯅ ꯃꯥꯏꯊꯣꯡ ꯁꯠ ꯍꯥꯏꯒꯠꯇꯨꯅ ꯂꯦꯞꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯕꯣꯏꯗꯤ ꯂꯩꯔꯝꯗꯅ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯅ ꯂꯦꯞꯂꯝꯃꯤ, ꯔꯣꯕꯔꯠꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯕꯁꯨ ꯁꯅꯥꯏꯕꯦꯝꯃ ꯇꯊꯛ ꯇꯊꯛ ꯏꯇꯤꯡ ꯇꯤꯡꯅ ꯌꯦꯡꯉꯤ꯫ ꯊꯃꯣꯏꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯤꯍꯨꯜ ꯑꯃꯠꯇ ꯇꯠꯇꯅ ꯆꯣꯡꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯩꯔꯤꯉꯩ ꯏꯇꯞ ꯇꯞꯅ ꯀꯧꯔꯛꯏ, ꯁꯅꯥ꯫ ꯁꯅꯥ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯪꯕꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯣ ꯍꯩꯅꯗꯅ ꯏꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ, ꯀꯔꯤ ꯑꯦꯟꯁꯥꯡꯅꯣ ꯌꯦꯡꯕꯅꯤ꯫ ꯔꯣꯕꯔꯠ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯪꯅ ꯄꯥꯝꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯑꯊꯥꯕ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯊꯣꯛꯅꯥꯎꯒꯤ ꯄꯂꯣꯟꯁꯤꯡꯁꯤ ꯅꯛꯅꯕꯅꯤꯅ ꯆꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯁꯤꯅ ꯌꯥꯔꯦꯗ, ꯅꯣꯡꯉꯥꯟꯒꯗꯧꯔꯕꯁꯤꯕꯨ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯑꯃꯨꯛ ꯁꯨꯍꯟꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯅꯨꯡ ꯌꯥꯝ ꯀꯟꯅ ꯍꯣꯜꯂꯤ, ꯏꯪꯕꯒ ꯑꯝꯇ ꯈꯪꯉꯔꯣꯏ꯫ ꯁꯅꯥꯏꯕꯦꯝꯃꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯔꯣꯕꯔꯠ ꯈꯨꯗꯛꯇ ꯑꯗꯨꯝ ꯅꯣꯇꯤꯁ ꯇꯧꯏ꯫ ꯃꯥꯅ ꯈꯪꯕ ꯏꯕꯦꯝ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯕꯗ ꯇꯌꯥꯡ ꯇꯌꯥꯡꯗꯦ, ꯌꯥꯝꯅ ꯂꯨꯝꯅ ꯉꯥꯡꯏ꯫ ꯋꯥꯍꯩ ꯑꯃꯗ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯔꯣꯕꯔꯠ,
angakpa kaya thokraba matung asida wangang amada ka hena ngakluba tawdi thabakki matang ama pankibaduda nungaitana yengi sanaibe mana setliba achon biscuit adugi marumda leiriba khong aduda I machet paklaba asokpa macha sing ado ui uroige ngamde adubu meeting ado wana thaidoklaga maithong oina yengi nangna thabak suba wabado ai yengba ngamde karamna nangi na ting pangsige khallubada aibu yamna luba aruba wakhalgi ipakta hege chingthabagum phawalli adubu ainadi khangi nanglande haiba mari ama isam samnadaba wari oirasu sanaibe mathoknaw palon aduda makut ani jangna pairaga nason pikna hai adudi nang aigi mateng pangera Robert kaino haibagum yenglei sanaibe mahena cheksinna naget yenglaga makha tarai mapan ki thongak pani se phudatlaga wanthalo ai amu chenkrage chenthokluba gi dandi loidringi adumnagi hairakpaduda Robert ngak yengi mana asumna yenglingi nakanda lepliba boyna idap tapna chehali lamjel tharubagi fangliba dandi do hana taloisin ko aduga mathang lamjel gi khanase yeng tha su ta khidore petrol amu honarani changnaba tawsi Robert crime yamna tawba nabi manakta lepasi isa se hingfom khangde ai sinam nami wahaidu da sanaibe ma mamit to phaizai yenglei papi sigaijan nasak tu ulakano aingonda mitka loina ko laga lang thokningi achuma haibada sawbase miyoi bali chatni nangsu miyoi bani sadana sawri banatro sanaibe ma machindo amu khumge tawi adubu Robert na tapna marak thali yare boy changnaba tawrasi sana nangsu thoknaw chena lolaga chagadaba charo nathanda wa ngangbadusu tawganu sipai sing petrol matam oire taraga changlakladi leiriba singse munbikini sanaibe ma pukning nushirake tawi anauba sangsar sida ingaw ngawna kana ama leitabagum madugi shumathakta mit hek pangthokpaga leibak adugi makok oiriba mahaki yeknaba oiduna leiramlaba punsi aduna kakngawnadaba ngamloi adubu kanagumba amadagi athumba wahai phajaba lamchat tarabada sanaibe ma makoktu tapna nomi nupa ani dusu mirak narak yenglaga chatki asum lakpana magi leifamda changna khiga tawre boina magi thongal adomda hek sangkige tawbaga Robert chapleplaga khangau kowi boy nupa dusu kainu haibagum yengthoi Robert nga khanjana ramlaga itap tapna hai Helen sanagi moong se nahan makhaiga matang aduda lepkhre boy so kari hairakadagi khanna ngaibani adubu Robert tapna hairami yare potharurasi wai du hairamlaga magi leifamda chumdring sangduna mikup amata oirabasu pothagi khanna sem sakhi suklaba umang adugi wangma adugi punsidi lan hek loikhibadagi yamna wana hingli tek semjin bayaba kaya ama semjinli adubu hana leiramba punsi mahing adumakti yawba ngamde chiklaba nongalamdai aduda menjor bu tumbu haudoklei aruba paw eramgani khallaga hogotuna faminnei makhoina semjaba apikpa lanmi adugi captain oirami nolokna paw tamlei Saheb Citadel da laiba aikhoigi Arun migi paw lai aikhoigi Helen sanado chenthokiduna thangnabagi turel wangma sifaw yoraklami hai wahidu da menjor ngakni yinglei captain aduna makhatai maduna takpudi hauzik phawba ibema bu karisu tawdri haibani adubu ngasigi numit asidagidi karam torum kadabano khangde menjor awaba sora mohon tharaga mamitu tapna uishilli amungsu tapna pangduna khumi ichado makhoina karamba phibamda thambiramgani khallubada aibu tumna manglangna halle mama mapada natana imung manung sagai tumna hatkiba nupadogi masakto nungti numit khudingi ubada ichaduna phawrangadaba maichakto khallubada upai leitraba makhura ai haifam khangde captain adubu hogre loikraba lan amani aikhoigi aningmani monarchy system muthatlaga military rule thamjinba
ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯃꯛꯅ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯍꯟꯖꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯕꯇꯤ ꯃꯤꯂꯤꯇꯔꯤ ꯅꯠꯇꯦ, ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯂꯩꯕꯗꯨꯅꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯅ ꯃꯣꯅꯥꯔꯀꯤ ꯁꯤꯁꯇꯦꯝ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯎꯄꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯌꯥꯏ꯫ ꯁꯤꯇꯥꯗꯦꯜꯗ ꯃꯩꯔꯥꯕꯕꯨ ꯌꯥꯗꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯕꯅꯤ꯫ ꯃꯦꯟꯖꯣꯔ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ, ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯂꯒ ꯈꯨꯝꯃꯤ, ꯆꯦ ꯑꯃ ꯄꯤꯌꯨ, ꯑꯩ ꯏꯆꯥꯗ ꯆꯤꯊꯤ ꯏꯒꯦ, ꯋꯥꯍꯩ ꯀꯌꯥ ꯁꯤꯟꯅꯈꯤꯒꯦ, ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯌꯧꯍꯜꯂꯨ꯫ ꯀꯦꯞꯇꯦꯟ ꯅꯣꯂꯨꯛꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯏꯅꯨꯡ ꯁꯣꯔꯥꯗꯤ ꯇꯩꯔꯛꯂꯦ, ꯑꯍꯤꯡ ꯅꯣꯡ ꯆꯨꯈꯤꯕꯅ ꯇꯥꯏꯕꯪꯗꯤ ꯎꯟꯒꯤ ꯁꯪꯁꯥꯔꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯁꯤꯇꯥꯗꯦꯜꯒꯤ ꯋꯥꯡꯂꯕ ꯗꯂꯥꯟꯗꯒꯤ ꯅꯛꯅ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯄꯔꯦꯡꯗ ꯃꯨꯔꯩꯅꯕ ꯂꯩꯆꯤꯜꯅ ꯀꯣꯏꯇꯩ ꯇꯩꯗꯨꯅ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤ꯫ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯃꯍꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ, ꯆꯥꯛ ꯊꯣꯡꯕꯅ ꯊꯣꯡꯈꯤ, ꯁꯤꯡ ꯈꯥꯏꯕꯅ ꯈꯥꯏꯈꯤ, ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯆꯪꯍꯟꯅꯕ ꯒꯦꯠꯇꯒꯤ ꯄꯔꯃꯤꯠ ꯂꯧꯅꯕ ꯀꯌꯥꯅꯤ꯫ ꯌꯥꯍꯦꯞ ꯊꯤꯅ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ ꯎꯄꯥꯛ ꯃꯊꯛꯇꯨꯗ ꯊꯔꯣ ꯑꯣꯜꯂꯤ꯫ ꯃꯤꯅ ꯂꯣꯟꯅ ꯄꯤꯔꯛꯂꯝꯕ ꯕ꯭ꯂꯥꯡꯀꯦꯠ ꯑꯄꯥꯕꯗꯣ ꯉꯥꯏꯍꯥꯛꯇꯤ ꯁꯨꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯍꯦꯞ ꯊꯤꯅ ꯑꯣꯟꯕꯗ ꯃꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯣ ꯎꯕꯗ ꯇꯨꯝꯐꯝ ꯊꯣꯛꯇꯦ ꯃꯇꯥꯒꯨꯝ ꯉꯁꯤꯁꯨ ꯑꯏꯪꯕ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯃꯃꯥꯏꯗ ꯖ꯭ꯔꯣ ꯂꯥꯎ ꯍꯩꯖꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ, ꯉꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯒ꯭ꯌꯥꯟ ꯍꯥꯏꯕꯗꯤ ꯇꯥꯔꯛꯂꯦ꯫ ꯃꯥꯏꯗ ꯄꯛꯂꯤꯕ ꯏꯪꯂꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡꯗꯨ ꯇꯩꯊꯣꯛꯂꯒ ꯁꯥꯎꯅ ꯂꯥꯎꯏ, ꯍꯦ ꯑꯉꯥꯎꯕꯤ, ꯅꯀꯣꯛꯇꯨ ꯆꯥꯛꯑꯗꯤ ꯀꯩꯗꯧꯕꯩ ꯁꯤꯐꯥꯏ ꯑꯣꯏꯔꯤꯅꯣ? ꯅꯌꯨꯝꯗ ꯁꯣ ꯂꯣꯟꯁꯤꯜꯂ ꯂꯩꯌꯨ, ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯣ? ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯍꯩꯇ꯭ꯔꯣ? ꯂꯤꯟꯗꯥ ꯈꯨꯝꯂꯛꯇꯦ, ꯍꯥꯏꯒꯗꯕꯗꯪ ꯍꯥꯏꯔꯛꯏ, ꯇꯨꯡ ꯏꯜꯂꯛꯎ, ꯏꯟꯗ꯭ꯔꯗꯤ ꯗꯟꯗꯤ ꯍꯦꯟꯒꯅꯤ꯫ ꯁꯅꯥꯏꯕꯦꯝꯃ ꯎꯄꯥꯏ ꯂꯩꯇꯦ, ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯂꯤꯟꯗꯥꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯍꯦꯟꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯎꯏ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯏꯕꯦꯝꯃ ꯏꯪꯁꯜꯂꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯂꯤꯟꯗꯥꯒꯤ ꯇꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯩ꯫ ꯄꯨꯕꯤꯒꯦ ꯍꯥꯏꯔꯒꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯒ꯭ꯔꯍ ꯑꯃꯗ ꯄꯨꯕꯤꯗꯦ, ꯑꯉꯥꯎꯕ ꯑꯉꯥꯎꯕꯤ ꯃꯌꯥꯝꯒꯤ ꯌꯨꯅꯤꯚꯔꯁꯁꯤꯗ ꯍꯦꯛ ꯄꯨꯕꯤꯗꯅ ꯁꯅꯥꯒ ꯀꯣꯝꯄꯥꯛ ꯁꯥꯗꯧꯔꯦ꯫ ꯉꯥꯡꯅ ꯏꯜꯂꯛꯄꯗ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯍꯥꯏꯕ ꯑꯃꯗ ꯑꯃꯨꯛ ꯂꯦꯞꯂꯝꯃꯤ꯫ ꯅꯥꯛ ꯌꯦꯛ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯁꯤꯇꯥꯗꯦꯜꯒꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯈꯜꯂꯤ꯫ ꯃꯤꯠꯌꯦꯡ ꯁꯥꯟꯇꯛ ꯆꯠꯈꯤꯕꯅ ꯂꯝꯍꯦꯟꯕ ꯃꯤꯠꯌꯦꯡꯅ ꯁꯣꯛꯂꯨꯔꯦ, ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯀ꯭ꯋꯥꯛꯂꯩ ꯂꯥꯕ ꯁꯧꯔꯥꯕꯗꯣ꯫ ꯁꯅꯥꯏꯕꯦꯝꯃ ꯃꯥꯏꯊꯣꯡ ꯆꯦꯞꯊꯔꯛ ꯌꯦꯡꯊꯩ, ꯃꯥꯒꯤ ꯁꯥꯊꯤꯕ ꯖꯦꯅꯦꯔꯦꯜꯒꯤ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯝꯗꯕꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯁꯤꯇꯥꯗꯦꯜꯒꯤ ꯑꯏꯪꯕꯗꯤ ꯑꯀꯣꯏꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯅꯨꯄꯤ ꯀꯌꯥꯒꯤ, ꯃꯆꯥ ꯀꯥꯏꯅꯔꯕ ꯃꯄꯥ ꯃꯃꯥ ꯀꯌꯥꯒꯤ, ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯀꯥꯏꯅꯔꯕ ꯃꯆꯥ ꯀꯌꯥꯒꯤ ꯍꯥꯏꯗꯣꯛꯇꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕꯅ ꯇꯨꯡꯗꯨꯅ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯏꯪꯍꯜꯂꯕ ꯃꯐꯝꯅꯤ꯫ ꯎꯟꯃꯨ ꯀꯟꯁꯤꯜꯂꯕ ꯊꯃꯣꯏ ꯀꯌꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯅꯤꯜ ꯑꯗꯣ ꯍꯛꯆꯥꯡꯗ ꯏꯐꯥꯎ ꯐꯥꯎꯗ꯭ꯔꯕꯔꯥ ꯖꯦꯅꯦꯔꯦꯜ ꯁꯥꯍꯦꯕ? ꯕꯇꯟ ꯃꯦꯟꯁꯥꯠ ꯑꯃꯨꯕ ꯑꯃꯈꯛ ꯇꯔꯛ ꯈꯨꯗꯥꯡ ꯃꯊꯨꯞ ꯑꯅꯤ ꯊꯦꯛꯀꯠꯂꯒ ꯂꯤꯠꯂꯝꯃꯤ꯫ ꯏꯀꯣꯝ ꯀꯣꯝꯅ ꯆꯞ ꯇꯤꯡꯅ ꯁꯦꯠꯊꯔꯛꯄ ꯈꯣꯡꯒꯥꯎ ꯑꯃꯨꯕ ꯑꯗꯨꯅ ꯑꯁꯥꯡꯕ ꯀꯂꯥꯞ ꯑꯗꯨꯒꯤ ꯃꯄꯥꯜ ꯇꯥꯡꯂꯤ꯫ ꯁꯝꯅ ꯐꯩꯔꯞ ꯍꯥꯠꯂꯤ, ꯃꯄꯣꯞꯇꯤ ꯏꯀꯥꯏ ꯀꯥꯏꯗꯦ꯫ ꯈꯨꯠꯇ ꯑꯃꯨꯕ ꯒ꯭ꯂꯞꯁ ꯑꯃꯃꯝ ꯎꯞꯇꯨꯅ ꯁꯤꯐꯥꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯞꯄꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤ ꯃꯩꯈꯨꯞ ꯀꯥꯕ ꯁꯤꯒꯥꯔ ꯑꯃ꯫ ꯐꯠꯃꯟꯗꯦ ꯈꯜꯂꯤ, ꯌꯦꯡꯂꯣꯏꯒꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ, ꯌꯦꯡꯗꯕꯗꯤ ꯉꯝꯗꯕꯅ꯫ ꯁꯥꯎꯅꯤꯡ ꯆꯪꯁꯤꯜꯂꯛꯏ ꯂꯤꯟꯗꯥꯅ ꯄꯨꯕ ꯃꯥꯏꯀꯩꯗ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯣ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯁꯤꯐꯥꯏ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯆꯤꯔꯣꯜ ꯇꯧꯈꯤ꯫ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯇꯥꯔꯕꯗ ꯃꯩꯔꯥꯕ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ, ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯤ ꯅꯠꯇꯦ꯫ ꯁꯅꯥꯏꯕꯦꯝꯃ ꯂꯤꯟꯗꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗ ꯇꯨꯡ ꯏꯟꯅ ꯃꯩꯔꯥꯕꯕꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ꯫ ꯆꯪꯁꯤꯜꯂꯒ ꯍꯦꯛ ꯈꯣꯠꯂꯨꯅꯤ ꯃꯃꯥꯏꯁꯤꯗ, ꯑꯁꯨꯛ ꯅꯨꯡꯁꯤꯐꯝ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯃꯤꯠꯀꯁꯦ ꯈꯥꯅꯒ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨ, ꯑꯩꯁꯦ ꯄꯨꯔꯥ ꯃꯥꯒꯤ ꯑꯦꯟꯇꯤꯅꯤ ꯃꯥꯅ ꯈꯜꯂꯝꯗꯣꯏꯁꯦ꯫ ꯑꯩꯅ ꯁꯣꯝꯗ ꯑꯥꯏ ꯗꯣꯟꯠ ꯒꯤቭ ꯑ ꯗꯦꯝ ꯀꯥꯏꯅ ꯂꯩꯔꯤꯁꯦ ꯈꯪꯉꯗꯤ ꯁꯥꯎꯅꯤꯡꯕꯅ ꯋꯥꯟꯊꯈꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯩꯔꯥꯕꯕꯨ ꯆꯩꯗꯨꯅ ꯂꯥꯛꯄꯗ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ,
ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯁꯤꯐꯥꯏ ꯑꯃꯗ ꯒ꯭ꯔꯣꯡ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯏ ꯑꯃꯗꯨꯁꯨ ꯇꯥ ꯊꯩꯗꯣꯛꯂꯒ ꯂꯦꯞꯄꯤ ꯂꯥꯞꯅ ꯌꯦꯡꯂꯤꯕ ꯃꯍꯥꯁꯣꯏꯗꯨꯅ ꯄꯤꯁꯨꯝ ꯁꯨꯛꯀꯦ ꯇꯧꯔꯤꯕꯗꯣ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯐꯥꯏꯗꯣ ꯂꯤꯟꯗꯥꯅ ꯅꯥꯀꯜꯗ ꯊꯩꯗꯣꯛꯂꯒ ꯂꯦꯞꯈ꯭ꯔꯕꯗ ꯁꯅꯥꯏꯕꯦꯝꯃꯁꯨ ꯂꯦꯞꯄꯅꯤ ꯃꯩꯔꯥꯕꯅ ꯂꯩꯔꯤꯕꯗꯣ ꯃꯥꯒ ꯐꯅ ꯂꯥꯞꯅꯔꯤ ꯁꯤꯐꯥꯏ ꯑꯅꯤ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯥꯏ ꯁꯅꯥꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯪꯅꯤꯡꯂꯨꯗ꯭ꯔꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯁꯤꯕ ꯉꯥꯅ ꯐ꯭ꯂꯣ ꯑꯃꯗ ꯇꯥꯎꯊꯕꯒꯨꯝ ꯃꯥꯁꯨ ꯇꯥꯎꯊꯔꯒꯦ ꯈꯟꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯦꯞꯄꯤ ꯃꯥꯕꯨ ꯅꯥꯀꯟ ꯄꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯍꯜꯂꯤ ꯇꯨꯡꯗꯒꯤ ꯁꯤꯐꯥꯏ ꯑꯃꯅ ꯃꯥꯒꯤ ꯀꯣꯛꯇ ꯀꯔꯤꯅꯣꯃ ꯊꯝꯈꯤꯕꯗꯣ ꯁꯅꯥꯏꯕꯦꯝꯃ ꯈꯪꯉꯤ ꯎꯕꯗꯤ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯏꯔꯥꯏ ꯂꯥꯏꯕ ꯃꯤꯠꯌꯦꯡꯅ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯕ ꯑꯃꯒꯨꯝ ꯎꯠꯂꯤꯕ ꯀꯅꯥꯗꯁꯨ ꯁꯣꯏꯈꯤꯗꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯂꯥꯏꯊꯣꯛꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯎꯕꯗ ꯂꯥꯞꯅ ꯂꯦꯞꯂꯤꯕ ꯁꯥꯍꯦꯕꯇꯤ ꯌꯦꯟꯗꯥ ꯑꯉꯟꯕꯁꯤꯗ ꯃꯩꯄꯣꯛ ꯂꯥꯝꯅꯩ ꯍꯧꯔꯛꯂꯦ ꯇꯧꯒꯗꯕ ꯂꯩꯔꯕ ꯊꯕꯛ ꯑꯗꯣ ꯉꯥꯏꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯕ ꯅꯣꯡꯃꯩ ꯑꯁꯥꯡꯕꯗꯣ ꯄꯥꯏꯈꯠꯂꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯊꯝꯃꯤ ꯗ꯭ꯔꯧꯄꯗꯤ ꯁ꯭ꯋꯌꯝꯕꯔꯗ ꯑꯔꯖꯨꯟꯅ ꯂꯛꯈ꯭య ꯀꯛꯂꯝꯗꯥꯏꯗ ꯉꯥꯒꯤ ꯃꯤꯠꯇ ꯇꯦꯟ ꯁꯟꯙ꯭ꯌꯥꯟ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯤ ꯃꯩꯔꯥꯕꯒꯤ ꯅꯣꯡꯃꯩ ꯃꯇꯣꯟꯅ ꯁꯅꯥꯏꯕꯦꯝꯃꯒꯤ ꯂꯥꯏꯕꯛ ꯆꯞ ꯆꯥꯅ ꯇꯝꯂꯤꯕ ꯑꯗꯨꯒꯤ ꯐꯣꯀꯁ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯅꯤꯀꯟꯗꯕ ꯈꯨꯠ ꯅꯤꯛꯏ ꯀꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ ꯉꯝꯗꯦ ꯂꯥꯞꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯤꯡꯉꯛ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯎꯗꯕ ꯅꯠꯇꯦ ꯁꯦꯡꯅ ꯎꯏ ꯉꯁꯤꯒꯤ ꯇꯥꯔꯒꯦꯠꯇꯤ ꯁꯅꯥꯏꯕꯦꯝꯃꯒꯤ ꯂꯥꯏꯕꯛꯇ ꯅꯠꯇꯦ ꯈꯪꯅ ꯃꯩꯔꯥꯕꯒꯤ ꯄꯦꯟꯗ꯭ꯔꯕ ꯈꯨꯠꯁꯥꯅ ꯂꯥꯏꯕꯛꯇ ꯇꯝꯕ ꯈꯛꯇꯅꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯝꯗꯨꯅ ꯂꯩꯔꯝꯂꯒ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨ ꯏꯟꯆꯤ ꯑꯃꯈꯛ ꯐꯠ ꯍꯥꯏꯒꯠꯂꯒ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯀꯥꯞꯊꯣꯔꯛꯂꯦ ꯇꯧꯈꯤꯕ ꯑꯦꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯁꯅꯥꯏꯕꯦꯝꯃꯒꯤ ꯀꯣꯛꯇꯣꯟꯗ ꯂꯩꯔꯤꯕ ꯁꯦꯝ ꯑꯗꯨꯗ ꯄꯥꯜꯂꯤ ꯃꯤꯀꯨꯞꯇ ꯁꯦꯝ ꯑꯗꯣ ꯈꯥꯏꯕꯣꯛ ꯇꯥꯅ ꯈꯥꯏꯗꯨꯅ ꯀꯕꯣꯛ ꯆꯥꯏꯕꯒꯨꯝ ꯂꯩꯃꯥꯏꯗ ꯁ꯭ꯋꯥꯏ ꯀꯦꯟꯈꯤ ꯁꯦꯝ ꯑꯗꯨꯅ ꯀꯦꯟꯈꯤꯕꯗ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯤꯍꯨꯜꯁꯨ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈꯤꯗꯨꯅ ꯊꯤꯟꯒꯠꯂꯨꯕ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯂꯝꯂꯒ ꯂꯦꯞꯂꯝꯕꯗꯒꯤ ꯍꯥꯏꯊꯗꯨꯅ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯩ ꯃꯩꯔꯥꯕ ꯅꯣꯡꯃꯩꯗꯨ ꯁꯤꯐꯥꯏ ꯑꯃꯗ ꯄꯤꯔꯝꯂꯒ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯅꯤꯛꯄꯒꯨꯝ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯅꯣꯡꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯅꯣꯡꯊꯥꯡꯅ ꯉꯪꯗꯨꯅ ꯁꯥꯎꯅ ꯈꯣꯡꯕꯒꯨꯝ ꯁꯅꯥꯏꯕꯦꯝꯃꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ ꯉꯥꯏꯍꯥꯛꯇꯤ ꯄꯥꯈꯠꯄꯅ ꯃꯥꯕꯨ ꯉꯥꯎꯍꯟꯈꯤꯕꯅꯤ ꯒ꯭ꯌꯥꯟ ꯍꯥꯏꯕꯗꯨ ꯇꯥꯔꯛꯂꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯥꯕꯨ ꯁꯅꯥꯏꯕꯦꯝꯃ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡ ꯑꯅꯤ ꯃꯤꯆꯥꯟꯅꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯃꯩꯔꯥꯕ ꯏꯕꯦꯝꯃꯒꯤ ꯅꯥꯛ ꯌꯧꯔꯛꯂꯦ ꯂꯩꯃꯥꯏꯗ ꯀꯨꯟꯊꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯊꯔꯒ ꯍꯥꯏ ꯁꯦꯝꯗꯨ ꯆꯥꯎ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯅꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯃꯩꯌꯥ ꯀꯥꯔꯦ ꯇꯁꯦꯡꯅꯃꯛ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯟꯅ ꯌꯦꯡꯅ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁꯤꯇꯥꯗꯦꯜꯗ ꯆꯥꯅꯕ ꯂꯠꯅꯔꯕꯗꯤ ꯑꯅꯤꯁꯨ ꯅꯨꯄꯤꯗꯤ ꯁꯦꯝ ꯃꯆꯦꯠꯁꯤꯡꯁꯤ ꯈꯨꯟꯖꯤꯜꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯪꯒꯤ ꯆꯥꯛ ꯄꯤꯔꯣꯏ ꯑꯩꯅ ꯆꯥꯔꯣꯏ ꯍꯥꯏꯔꯗꯤ ꯑꯣꯟꯈꯠꯇꯨꯅ ꯁꯠ ꯈꯨꯝꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯩꯔꯥꯕ ꯉꯛꯂꯨꯗꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅꯗꯤ ꯊꯣꯛꯏ ꯃꯥꯅꯗꯤ ꯉꯝꯍꯜꯂꯣꯏ ꯈꯟꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯂꯣꯏ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁ ꯅꯦꯛꯂꯒ ꯅꯩꯅꯅꯤꯡꯕ ꯐꯥꯎꯏ ꯏꯕꯦꯝꯃ ꯅꯪ ꯆꯥꯗꯕ ꯌꯥꯔꯣꯏ ꯁꯅꯥꯏꯕꯦꯝꯃ ꯃꯥꯒꯤ ꯂꯩꯖꯕꯤ ꯑꯁꯥꯎꯕꯤꯗꯨ ꯌꯧꯈ꯭ꯔꯦ ꯃꯩꯔꯥꯕꯕꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯨꯝꯃꯤ ꯅꯪꯅ ꯀꯥꯞꯈꯥꯏꯕ ꯁꯦꯝꯅꯤ ꯅꯪ ꯈꯨꯜꯂꯒ ꯆꯥꯎ ꯅꯪꯅ ꯈꯨꯟꯕꯗ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯔꯛꯑꯣ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯕ ꯋꯥꯍꯩꯅꯤ ꯃꯥꯕꯨ ꯑꯗꯨ ꯎꯁꯤꯠꯇꯅ ꯈꯜꯂꯨꯕꯗ ꯃꯩꯔꯥꯕ ꯃꯄꯨꯝ ꯊꯤꯠꯂꯦ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯤ ꯎꯊꯣꯛꯇ ꯃꯥꯒꯤ ꯃꯥꯡꯗ ꯃꯁꯣꯡ ꯐꯟꯅ ꯂꯦꯞꯂꯤꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯥꯡꯗ ꯈꯣꯡꯀꯥꯞ ꯑꯃꯇꯪ ꯆꯪꯁꯤꯜꯂꯤ ꯊꯣꯠꯂꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ ꯆꯤꯔꯣꯜꯒꯨꯝ ꯇꯞꯅ ꯁꯣꯜꯂꯝꯃꯤ ꯕꯣꯟꯗꯤ ꯑꯣꯏꯗꯨꯅꯁꯨ ꯃꯩꯔꯥꯕꯅ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯑꯩꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯇ꯭ꯔꯤꯠ ꯇꯧꯔꯣꯏ ꯁꯦꯝꯁꯤꯡꯁꯤ ꯈꯨꯜꯂꯒ ꯆꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯁꯤꯐꯥꯏꯁꯤꯡꯒꯤ ꯂꯦꯡꯕꯥꯜꯗ ꯌꯥꯜꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯃꯊꯧ ꯇꯧꯔꯛꯂꯕꯗꯤ ꯅꯪꯒꯤ ꯈꯨꯖꯤꯟ ꯃꯃꯥꯏ ꯑꯃꯐꯥꯎ ꯊꯤꯕ ꯈꯪꯗꯕ ꯃꯈꯩ ꯅꯪꯒꯤ ꯑꯦꯛꯖꯤꯁꯇꯦꯟ ꯃꯨꯊꯠꯄ ꯉꯝꯕ ꯃꯩꯔꯥꯕꯅꯤ ꯑꯩꯕꯨ ꯁꯤꯡꯅꯕ ꯂꯦꯞꯂꯣ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯪꯅ ꯉꯁꯤ ꯂꯦꯞꯂꯤꯕꯁꯤ ꯀꯣꯅꯨꯡ ꯅꯠꯇꯦ ꯁꯤꯇꯥꯗꯦꯜꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ
ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯛꯆꯥꯡꯗꯤ ꯁꯠꯂꯩ-ꯁꯤꯜꯂꯛꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯥꯎꯈꯥꯏꯕꯗꯤ ꯁꯦꯝꯅꯤ, ꯅꯪꯅ ꯀꯥꯎꯈꯥꯏꯕꯅ ꯊꯃꯣꯏꯅꯤ. Feel the difference, ꯍꯦꯂꯦꯟꯁꯅꯥ. You are the worst one. ꯂꯥꯞꯊꯣꯛꯈꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯨꯝ ꯁꯥꯍꯨꯝ ꯅꯥꯏꯅ ꯁꯥꯐꯨ ꯀꯟꯅ ꯏꯪꯒꯤꯠ ꯑꯃꯗꯤ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯁꯤꯐꯥꯏꯁꯤꯡꯗꯨꯗ. ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯁꯤꯐꯥꯏꯁꯤꯡꯗꯨ ꯌꯥꯜꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯄ꯭ꯔꯞ ꯊꯥꯡꯒꯠꯇꯨꯅ ꯁꯅꯥ ꯏꯕꯦꯝꯃꯗ ꯇꯝꯃꯤ. ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯦꯝꯃ, ꯐꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯀꯨꯞ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯈꯪꯗꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯁꯤꯐꯥꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯗꯤ ꯄꯥꯝꯗꯕꯅ ꯑꯁꯥꯎꯕꯅ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯅꯤꯛ ꯇꯅꯤꯛ ꯐꯝꯊꯩ. ꯃꯩꯔꯥꯕꯅ ꯀꯔꯤ ꯍꯥꯏꯔꯝꯕ ꯃꯥꯒꯤ ꯀꯣꯛꯇ ꯆꯪꯂꯨꯗꯦ. ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯛꯄ ꯑꯃ ꯍꯥꯏꯔꯕꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯀꯥꯞꯈꯥꯏꯕꯗ ꯁꯤꯡꯀꯨꯞ ꯁꯥꯅ ꯀꯥꯏꯔꯕ ꯁꯦꯝ ꯃꯆꯦꯠꯁꯤꯡꯗꯣ ꯇꯞꯅ ꯈꯨꯝꯒꯠꯄ ꯇꯥꯏ. ꯈꯨꯜꯂꯤ ꯑꯃꯃꯝ. ꯅꯣꯡꯃꯩ ꯃꯇꯣꯟ ꯃꯔꯛ ꯐꯝꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯆꯦꯠ ꯑꯃ ꯌꯥꯗ ꯍꯨꯏ. ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯄꯦꯟꯗꯕꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟ ꯊꯃꯣꯏꯗ ꯂꯣꯟꯅ ꯋꯥꯁꯛꯆꯩ. ꯕ꯭ꯔꯖ ꯆꯥꯃꯅ ꯈꯥꯏꯗꯨꯅ ꯒ꯭ꯔꯍ ꯂꯤꯁꯤꯡ ꯀꯣꯏꯔꯕꯁꯨ ꯄꯥꯛ ꯆꯥꯎꯔꯕ ꯃꯥꯂꯪꯄꯥꯜ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯒ꯭ꯔꯍ ꯈꯨꯗꯤꯡꯗ ꯑꯩ ꯂꯤꯁꯤꯡ ꯂꯩꯔꯕꯁꯨ ꯁꯅꯥ ꯑꯩꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜꯅ ꯂꯩꯔꯤ ꯃꯈꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ. ꯃꯪꯂꯥꯟ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯅꯪꯕꯨꯇꯗꯤ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯀꯞꯀꯟꯗꯕꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯨ ꯑꯃ ꯏꯇꯞ ꯇꯞꯅ ꯁꯤꯟꯊꯔꯛꯏ. ꯂꯥꯞꯇꯛ ꯂꯦꯞꯂꯒ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯂꯤꯟꯗ ꯅꯤꯡꯁꯥꯔꯁꯣ ꯇꯞꯅ ꯍꯣꯟꯗꯨꯅ ꯃꯥꯏꯊꯣꯡꯗꯣ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯏ. ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯆꯞ ꯃꯤꯠꯆꯥꯟꯅꯅ ꯆꯪꯂꯛꯄ ꯁꯤꯐꯥꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯦ. ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯕ ꯃꯑꯣꯡꯗ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ. ꯆꯤꯊꯤ ꯂꯥꯛꯂꯦ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯃꯤꯡꯗ.